ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯟꯊꯥꯃꯤꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯍꯧꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯧꯏ, ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯊꯟ ꯈꯛꯇ ꯌꯥꯎꯖꯕꯤꯅꯤ꯫ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯑꯗꯨꯗ ꯉꯧꯔꯣ ꯉꯧꯔꯤꯕ ꯀꯨꯆꯨ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯅ ꯌꯥꯝꯅ ꯇꯥꯟꯅꯕ, ꯅꯨꯄꯥꯅ ꯌꯥꯝꯅ ꯉꯥꯎꯅꯕ ꯁꯛꯐꯝꯅꯤ꯫ ꯄꯨꯔꯅꯤꯃꯥꯕꯨ ꯌꯥꯝꯅ ꯉꯥꯎꯖꯕ ꯌꯨꯍꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯌꯥꯝꯅ ꯂꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯒꯨꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡꯕꯨꯗꯤ ꯃꯕꯨꯛ ꯊꯟꯅꯉꯥꯏ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨꯁꯨ ꯂꯥꯏꯔꯤꯛ ꯍꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯊꯥꯅꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯒ ꯊꯥꯖꯔꯤꯕ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯃꯈꯛꯁꯨꯅꯤ꯫ ꯌꯨꯍꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ, ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯕ ꯑꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯌꯨꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯔꯅꯤꯃꯥꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯕ, ꯐꯖꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯅꯤꯡꯕ, ꯑꯩꯅ ꯄꯥꯝꯖꯕ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ꯫ ꯑꯗꯨꯒꯨꯝꯅ ꯌꯨꯍꯦꯟꯒꯤꯁꯨ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯊꯦꯡꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯄꯨꯔꯅꯤꯃꯥꯕꯨ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯦ, ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ, ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯌꯨꯍꯦꯟꯅ ꯄꯨꯔꯅꯤꯃꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯈꯤ꯫ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯇꯤꯐꯤꯜ ꯆꯥꯕ ꯀꯥꯁꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯝꯂꯒ ꯄꯨꯔꯅꯤꯃꯥꯅ ꯅꯨꯡꯁꯤꯅꯕ, ꯅꯣꯛꯅꯤꯡꯅꯕ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯩ, ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯌꯨꯍꯦꯟꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯡꯉꯛꯂꯦ, 9-10 ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯨꯔꯅꯤꯃꯥꯗꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯦꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕꯗꯨ ꯎꯔꯒ ꯌꯨꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯅꯨꯡꯁꯤꯖꯗꯨꯅ ꯄꯥꯝꯖꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯕꯅ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯣ ꯂꯣꯏꯔꯦ꯫ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯉꯩ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯌꯨꯍꯦꯟ ꯏꯀꯥꯏ ꯏꯀꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯑꯃ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯌꯨꯍꯦꯟꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃꯈꯛꯅꯤ, ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯔꯅꯤꯃꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯥꯅꯗ ꯅꯨꯡꯁꯤꯖꯕ ꯄꯨꯔꯅꯤꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗꯕ ꯑꯣꯏꯔꯦ꯫ ꯌꯨꯍꯦꯟ ꯑꯗꯨꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯊꯧꯅ ꯐꯨꯗꯣꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯂꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯃꯉꯣꯟꯗ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯀꯌꯥ ꯑꯃꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯨꯍꯦꯟꯅ ꯍꯟꯗꯛ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯍꯦꯟꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯗꯨ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯇꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩ꯫ ꯌꯨꯍꯦꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯅꯣꯛꯅꯕꯤ, ꯑꯗꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ, ꯁꯛ ꯍꯥꯏꯔꯦ ꯋꯥꯠꯇꯦ, ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ, ꯃꯌꯨꯝ ꯀꯥꯗꯨꯅ ꯐꯖꯔꯤꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯅꯕꯨ
ꯅꯪꯉꯣꯟꯗꯕꯨ ꯀꯔꯝ ꯍꯥꯏꯅ ꯌꯥꯕꯤꯔꯛꯀꯅꯤ ꯀꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯡꯕꯗꯣ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯀꯌꯥ ꯊꯣꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯇꯦ꯫ ꯃꯥꯒꯤꯗꯤ ꯏꯃꯥꯟ ꯃꯥꯟꯅꯩ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯨꯕ ꯑꯣꯏꯅ ꯊꯣꯛꯇꯦ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯦꯔꯥ ꯌꯥꯏꯐꯒꯦꯔꯥ ꯃꯉꯣꯟꯗꯗꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯍꯦꯟꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯌꯨꯝꯂꯩ ꯀꯔꯩ ꯈꯪꯖꯤꯟꯕꯗ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯌꯨꯍꯦꯟꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯨꯍꯦꯟꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯗꯨꯃꯛ ꯂꯤꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯍꯦꯟꯒꯤ ꯍꯤꯡꯂꯤꯕ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯔꯩ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯨꯍꯦꯟꯕꯨ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯅꯍꯥꯟ ꯃꯈꯩ ꯌꯨꯍꯦꯟꯗ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯎꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯨꯔꯅꯤꯃꯥꯅ ꯑꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯑꯃꯁꯨ ꯐꯪꯕ ꯍꯧꯈꯤ꯫ ꯌꯨꯍꯦꯟ ꯄꯨꯔꯅꯤꯃꯥꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ ꯈꯟꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯃꯛ ꯍꯥꯏ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯍꯟꯗꯛꯇꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯔꯛꯈꯤ꯫ ꯌꯨꯍꯦꯟꯒꯤ ꯃꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯌꯥꯕꯤꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯊꯥꯕ ꯆꯠꯃꯤꯟꯅꯕ, ꯋꯥꯔꯤ ꯁꯥꯅꯕ, ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯕ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯍꯞꯇꯥ ꯑꯃ, ꯊꯥ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯃꯥꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯁꯣꯟꯅꯩ꯫ ꯉꯥꯎꯔꯕ ꯖꯥꯠꯂꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯒ ꯄꯠ ꯇꯠꯈ꯭ꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗꯕꯨ ꯌꯥꯅꯤꯅ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯖꯔꯤꯕꯁꯦ ꯑꯔꯦꯝꯕꯅꯤ꯫ ꯅꯠꯇꯦ, ꯃꯥꯒꯤꯕꯨ ꯀꯔꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯌꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯍꯛꯅ ꯄꯪꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯏꯅꯥꯛ ꯈꯨꯜꯂꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ, ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯏ ꯍꯥꯏꯔꯕꯁꯨ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯄꯨꯔꯅꯤꯃꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕ ꯌꯨꯍꯦꯟꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯌꯨꯍꯦꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ, ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯍꯦꯟꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯤꯃꯛꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠꯅꯕ ꯀꯔꯤ ꯇꯧꯔꯒ ꯄꯩꯁా ꯄꯥꯏꯒꯅꯤ, ꯀꯔꯝꯕ ꯊꯕꯛ ꯁꯨꯔꯒ ꯏꯅꯥꯛ ꯈꯨꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯉꯛꯇ ꯃꯕꯥꯅꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯁꯥꯏ꯫ ꯑꯗꯨꯅ ꯌꯨꯍꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯥꯅ ꯈꯟꯕꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯃꯅꯤ, ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯗ ꯍꯦꯛꯇ ꯇꯥꯔꯛꯄꯗ ꯄꯨꯔꯅꯤꯃꯥꯅ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ, ꯄꯩꯁꯥ ꯄꯤꯗꯨꯅ ꯁꯧꯒꯠꯂꯒ ꯌꯨꯍꯦꯟꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯅꯤꯃꯥꯅ ꯃꯥꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯐꯅ ꯀꯨꯏꯔꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯂꯣꯏꯁꯜꯂꯦ, ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯔꯥ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯌꯨꯍꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯀꯨꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯈꯪꯅꯩ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯇꯧꯏ, ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯁꯦ
ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯅꯤꯡꯗꯕ ꯄꯣꯛꯇꯦ, ꯃꯔꯝꯗꯤ ꯌꯨꯍꯦꯟ ꯃꯔꯝ ꯃꯣꯛꯏ, ꯁꯨꯅꯤꯡꯏ, ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯦ, ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ, ꯃꯔꯝ ꯃꯣꯛꯄ ꯃꯆꯥꯅꯨꯄꯤꯅ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯟꯕꯅ ꯃꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯃꯛ ꯌꯥꯏ꯫ ꯌꯨꯍꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯅꯥꯛ ꯈꯨꯟꯕ, ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯊꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯉꯥꯎꯗꯨꯅ ꯂꯩꯍꯧꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯋꯥꯠꯇꯅꯕ, ꯅꯣꯂꯨꯛꯅ ꯆꯠꯅꯕ ꯑꯗꯨꯃꯛ ꯇꯥꯛꯄꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯁꯝꯄꯇꯤ ꯈꯔ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ suba nomba yamna kanjai. Purnimaga mabani marup kaya amasu yauduna yuhen khoigi yum inkol achoba amasu leire, achoba amasu leirabani. Madu sing adu honaraga yuhen noma nomagi paisa paiba ina khunba haibadu oire. Aduga Purnima khoigi yum aduga chap manaba amasu saba ngamjare. Hauzikti mabani awatpa amata leitre, luhongadaba khata ngaire. Asumna imung ani haina singnaduna luhongnabagidamakta wa loisinaduna leirabani. Asumna nungaina leiringai matam asida karamdagi humlakpa nunglai nuksitno khangde yuhengi thamoida asumna phaurakhi. Mabani luhongduna leiradabani adubu luhongdringai marak asida aisu Facebook, WhatsApp mina painaribase khara paigi haiduna pairuraga soibadagi yuhen nupi amaga pau phaunarakpadagi tamna tamna nuksinarakduna Purnimagi wakhan tamna tamna thadorakpa haurakhi. Somdadi Purnima chahi sangna nuksinarakpana nupa amatasu kaihaude. Aduga mabani su luhonggadarabani aduna luhonglamdaigangi thabak ingkhang mayam amasu chilliba oiramgani haiduna mapungning chamna adumak leithoi. Somdana yuhenna Purnimada phone tawbai tawdaboi marak marakta ngaihak sangbada tawrami. Aduga atopa lamlanbi nupi adugana 24-hour pau phaunaduna adumak lei. Yuhen Purnimaga nuksinaringai matamda amukta phauba khalludaba thabak kaya amasu jat jat tawrakpa haurakhi. Adubu Purnima yuhenna hongagliba mawong mataw asi magi mapungningsda khara kharadi chingnai. Minasu nimbu nimbu ngangnaba haurai. Adubu asengba mamitmangna uba oitabana Purnima thazabadi khara watli. Mabanina nuksinarakliba ngarang nahandasu nate mana adugumna tawramgani haibadi Purnima sungtha thazarudabani. Adubu phone tawre paibidabi unasi hairi yadabi hanadagi magi mawong mataw yamna thina homba Purnima nasu khangle. Purnima thamoi aduki matik kai. Adubu ma tasengna nupi atopa koiraga mabu miraibadi natabana magi wakhalda atopa lamlanbi ama khallabasu luhongbadi aiga soidana hongani haiduna Purnima mapungningda chaplungna thazaduna lei. Adubu Purnimagi mamanabi singnadi themjinbi yuhense hanagi natre yamna thina hongle aikhoina uba maktada phawba mase atopa nupi amaga toina chatminai haiduna phawba mamanabi singna pau tamlabani. Adu phawbada Purnima sungtha thazaba ngamde. Somdana yuhen atopa nupi aduga toina unaba chali. Amukta phawba khalludaba thaudok kaya amasu nupi aduda tawkhi. Mabani tamna tamna nuksinarapana nupi adugi mayagi ipakta yuhen pumluplupki tawba hauki. Mabani luhongnabagidamakta tungsillaga thamba sel kaya amasu nupi adu koibada loinamak changki. Phone tawrakpa matamda yuhenna chingnadanabani haiduna phone budi paikhalli adubu thabak yamna chilli haiduna ektamak thammi. Magi matam ipipibidre. Hauzik yuhen atopa lapi aduda ngawba haibadu oire. Yuhen hanagi mataw natre yamna thina hongde. Mabu sembi sabirakpa Purnimabu pungkaw kawkre nauna khangnariba nupi aduda pungluluppa haibadu oikhi. Adubu Purnima luhonglamdai matamgi
luhonggadabasу kuidrabanina yum kai semjinbagi wak yamna chilamgani haiduna icham chamna adumak khandoki. Asumna adum leiringai matam asida noma ikhang khanghodana lekai mising adu wawa launaraki. Adubu purnima magi mathau tawduna leibana lekai miyamna ngangnariba adu karino haibadi khangde wawa ninbagi makhonbudi tai. Adubu magi mamanabi adu laktuna yuhendo nupi ama chelae haye nang pau tadrubro haiduna purnimada tamlai. Pau adu tabadagi mayam ngangnariba adu chenthoklaga tabadi laidana khudak aduda purnima wanthaki. Mana mikap tholakpa matamda hospital da leirami. Adubu purnima amuk hanna magi mafamda yuhengi wari amata panba yadre. Ashaubana henmankibana purnima apapata karino haiba amata khangdre. Luhongani haiduna tawramba adusu toklagi haiduna chap yungna lepi. Ma yuhen kanano haiba khangde magi wa aingonda amuk hanna palakanu aduga ma luhongdringai matamda ai hana luhongani haiduna su yamna sauna haiki. Somda yuhen mama mapa amadi lekai misingna saubada loire. Karino ibungo nangna tawribase haiduna thazarudaba manga chap manaba thabak nangna tawraklibase yamna thazade. Ingna mona tamna leiramba nangna sengaw lakpa haibado nanggumba nupasini haiduna mama mapanasu yamna pui aduga chelakliba nupi adubusu thina ngangi. Nupi adugi maran karisu leitrabasu ma mau oirami. Yuhenna leisabini haiduna koirubani aduga mau oiramba adudagi amuka hena magisu thamoi kaiba haibadu oikre. Purnimasu sauningba hemankibana leisaringai matamdagi mana mateng pangbikiba amadi luhonggani haiduna mabani punna yauminakiba marupsing yuhenda amata pide. Pulista case thangkatuna mana loinamak loksili. Hauzikti yuhen makut adu kangkok haibadu tare. Mana cheluriba nupi adusu mau oibana nupa adunasu ijjata bini haiduna paisa phanayam ama laukre. Yuhengi mama mapanasu mabu imoni haiduna lokhatpa ngamloi. Leige hairagana nabani karaidanoma layo. Yum asidadi imau purnima natana kana amatagi khungun dahaloi haiduna mama mapanasu saubadagi yuhenbu tangthokhi. Phagani haiduna ngaihaki aningba apamba khallaga pangthoklaba yuhen ngasidi magi changjafam ama foba leitre. Mana tawruriba thabak ase asoibani aranbani haibado hauzikhata masana masa khangjarai. Adubu punsi asina mangba loiraga gyan taraklabadadi karisu kanaba nate. Aina tawruriba thabak ado soire haiba natana nangi punsido hanagi punsida hanjingi haibasu yaba nate. Lekai mayam amadi yumgi miyoisingna mabu tathi tawoina tawba hana dauna kaubi ngangbidabadagi masa mathaddana angawba amagumna hauziksu machi machi ungduna famduna leiri. Aduga purnimadi masak mata wattabini maran mathum haire watte aduna magini haibada matik chaba nupa kaya amasu lakhi. Mayam sing adugi maraktagi khwaidagi afaba makhallaga purnima luhongki. Pisak piklingaidagi hauna nungsi chanana leiminarakpani. Adubu honggadaba matam khajikata ngairaba asida asumna yuhenna magi ngaihaki aningba apambasing adu tawrubagi mapunsi supa adu angawba magumna adumak lehauri. Ngasigi oinadi matang asida loisinjarage. Aduga mayamda karigumba amatanga phanayamna nungsinaba tarabadi thajanaba amagi matung inna longna leinage haiduna nungsinabiba tarabadi nupa oirasu nupi oirasu kanadasu mit yenguganu soibadagi loina chenakhiba ngaktani. Asigumba thodok ase yamna toina suthoi. Chengadabagi matam thanaraga leiraba adu phawbada atopa nupa ama unarubadagi unaruriba nupa aduda chenkibasu kaya amani. Aduna haki oiba nangi wakhal aduna napunsi supa ado kappaga lengadabagi sarupudi lepliba nangi firet aduda adumak leppiyu natrabadi asigumba dasa natraga punsi supa awafamda tagadabasi thokloi hainingai leite. Wari asina taningliba message asini nangini haiduna khangna leiraba posa adudabu ningna phajana ningthina luna tabiyu. Posak adugi mapandagi sombusu atuki mating nungaigani nangna nushina chana luna tabiriba makhai
ꯄꯣꯠꯁꯛ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫